ꯑꯍꯥꯟꯕꯗ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯅꯤꯁꯨꯕꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯤꯅꯕ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯅꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯅ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯕ ꯑꯣꯏꯁꯅꯨ. ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯕ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯁꯕꯥꯠ ꯍꯥꯏꯕꯗꯨꯒꯤ ꯄꯥꯔꯠ ꯑꯅꯤ ꯅꯩꯅꯈ꯭ꯔꯦ. ꯑꯗꯨꯒ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯗꯨꯅꯤ. ꯑꯩꯈꯣꯏꯅ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯉꯣꯟꯗ ꯆꯪꯖꯁꯤ. ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯑꯁꯦꯡꯕ ꯑꯣꯏꯌꯨ. ꯏꯄꯥ, ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯒꯗꯧꯔꯤꯕ ꯑꯔꯣꯏꯕ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠꯀꯤ ꯁꯔꯨꯛ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯁꯦꯡꯂꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯄꯥꯞ ꯆꯦꯜꯂꯕ ꯅꯅꯥꯏꯒꯤ ꯆꯤꯜ ꯂꯩ ꯁꯣꯛꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯁꯣꯛꯄꯤꯗꯨꯅ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ. ꯄꯥꯞ ꯆꯦꯜꯂꯕ ꯅꯅꯥꯏꯗꯤ ꯌꯥꯝꯅ ꯐꯠꯈꯤꯗꯕ ꯄꯥꯄꯤꯅꯤ. ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥꯁꯨ ꯉꯥꯛꯄꯤꯌꯨ. ꯉꯥꯡꯒꯗꯧꯔꯤꯕ ꯑꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ. ꯇꯥꯒꯗꯧꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯆꯞ ꯃꯥꯟꯅꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ. ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯆꯤꯡꯕꯤꯌꯨ. ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ. ꯑꯥꯃꯦꯟ. ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯄꯥꯔꯠ 1 ꯑꯃꯁꯨꯡ 2ꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ. ꯑꯗꯨꯒ ꯄꯥꯔꯠ 2ꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯑꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯥꯛꯄꯗ ꯅꯠꯇꯅ ꯑꯅꯧꯕ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯔꯒꯗꯁꯨ ꯁꯕꯥꯠ ꯑꯁꯦ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯥꯏꯖꯤꯌꯥ 60ꯒꯤ 19-ꯗ ꯑꯩꯈꯣꯏꯅ ꯄꯥꯗꯨꯅ ꯅꯩꯅꯈ꯭ꯔꯦ. ꯑꯗꯨꯅ ꯁꯕꯥꯠ ꯍꯥꯏꯕꯁꯦ ꯃꯥꯡꯕ ꯂꯩꯇꯦ. ꯁꯕꯥꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯛꯇꯨꯅ ꯂꯩꯒꯅꯤ. ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯁꯥꯏꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯐ꯭ꯂꯦꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ. ꯑꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯅꯩꯅꯁꯦ. ꯁꯕꯥꯠ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝ ꯄꯨꯡꯐꯝꯗꯒꯤ ꯀꯔꯝꯕ ꯄꯨꯡꯐꯝ ꯐꯥꯎꯕ ꯉꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯩꯈꯣꯏꯅ ꯂꯤꯆꯠꯂꯣꯠ ꯂꯦꯚꯤꯇꯤꯀꯁ 19:32 ꯑꯁꯨꯝꯅ ꯍꯥꯏ, ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯃ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯉꯥꯛꯀꯗꯕꯅꯤ. ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟ ꯅꯩꯅꯕꯗ ꯍꯧꯈ꯭ꯔꯦ. ꯃꯗꯨꯗꯤ ꯅꯣꯡꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯗꯒꯤ ꯍꯧꯏ. ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯅ ꯅꯣꯡꯃ ꯑꯣꯏ. ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯇꯨꯡꯗꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯒꯤꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯁꯤꯅ ꯅꯣꯡꯃ ꯁꯥꯏ. ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯑꯣꯏꯕ ꯃꯇꯨꯡ ꯅꯠꯇꯦ. ꯑꯗꯨꯕꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯑꯣꯏ. ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯪꯕ ꯌꯥꯏ, ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯁꯕꯥꯠꯀꯤ ꯅꯨꯃꯤꯠꯁꯦ ꯆꯞ ꯃꯥꯟꯅꯗꯦ, ꯑꯗꯨꯅ ꯁꯕꯥꯠ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯇꯨꯝ ꯇꯥꯅ ꯁꯦꯝꯕꯅꯤ. ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯕꯥꯠ ꯑꯁꯦ ꯉꯥꯛꯀꯗꯕꯅꯤ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯃꯥꯟꯅꯩ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ. ꯏꯁꯣꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯕꯥꯠ ꯇꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤꯅꯤ. ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯔꯆ ꯀꯥꯕ ꯃꯇꯝꯗꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯕ ꯌꯥꯏ, ꯑꯃꯦꯔꯤꯀꯥꯗꯅ ꯑꯃ ꯇꯥꯕ ꯌꯥꯏ, ꯑꯃꯗꯅ ꯑꯃ ꯇꯥꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯅꯣꯡꯃꯥꯏꯖꯤꯡ ꯉꯥꯏ. ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯉꯥꯛꯀꯗꯕꯅꯤ. ꯑꯩꯈꯣই ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯅꯩꯅꯁꯤ. ꯏꯁꯣꯔꯒꯤ ꯆꯨꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯀꯗꯥꯏꯗ ꯂꯩ? ꯃꯁꯤ ꯀꯗꯥꯏꯗ ꯌꯥꯎꯏ? ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯦ. ꯕꯥꯏꯕꯜꯅ ꯏꯁꯣꯔꯒꯤ ꯆꯨꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯆꯨꯝꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ. ꯏꯖꯤꯀꯦꯜ 20:10 ꯑꯩ ꯄꯥꯖꯔꯛꯀꯦ. ꯑꯩꯅ ꯄꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯗꯒꯤ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯖꯕꯅꯤ. ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯍꯣꯏ ꯃꯅꯤꯄꯨꯔ ꯕꯥꯏꯕꯜꯗꯒꯤ ꯃꯤꯅꯤꯡ ꯆꯥꯟꯅꯔꯒꯗꯤ ꯄꯥꯏ. ꯏꯁꯣꯔꯒꯤ ꯆꯨꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯄꯥꯖꯔꯛꯀꯦ. ꯑꯩꯒꯤ ꯁꯕꯥꯠ ꯅꯨꯃꯤꯠꯁꯤ ꯁꯦꯡꯅ ꯉꯥꯛꯎ ꯍꯥꯏꯅ ꯑꯩꯅ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯁꯕꯥꯠ ꯑꯗꯨꯝ ꯍꯥꯏꯖꯔꯦ. ꯑꯃꯁꯨꯡ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯁꯣꯔ ꯂꯥꯏꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯕꯥꯠꯁꯤꯡꯁꯤꯅ ꯈꯨꯗꯝꯅꯤ. ꯏꯪꯂꯤꯁꯇꯗꯤ ꯁꯥꯏꯟ ꯍꯥꯏ, ꯈꯨꯗꯝ ꯍꯥꯏꯕꯁꯦ ꯁꯥꯏꯟ ꯍꯥꯏ.
aduna sign sil amadi mark haibase chap manaba English ki lon da chap manaba synonyms haiba duni aduna akoi Manipur dadi koina khudam haire aduna masina khudam ni masina sign ni haibdo masina action hai masina English dadi yam action aduna koini sil amada yawgadaba koina sil chum haire koina sarkar gi office natraga loisang amada koina sapa matamda koina sil haibse thenagani koina sil number haibse masida yawriba posak ahum yawi ahambada maming koina maming sil adugi maming awni khudam oina haibada hojik Manipur gi koina CM gi sil amada yawise mahaki maming mahaki soi ana koina Biren haina maming yawgani aduga magi phamthon gi ming chief minister haiba chema magi selda hanum chief minister of Manipur haina iramani aduga mahangna sasan tawri mpham haibse Manipur haiba wai asisu yawrani aduna silamada koina posak ahum yawe amada adu hairiba sildo namaba matungda mahangna maki ming do soi tawgani haidi magi silname hana soi tawtragadi karim su sanaba yade aduna silamada koina sum amada kari yawge da posak ahum ase yamna maru oina yawe masi hairiba posak ahum je kadaide yawke haiba matamda koina yengse karamba yathangda shogi mari shuba yathang asida koina sum haibase phajana yawe ko yengse ai Manipur da phabdadi am lai nuaite aduna English da anum padarke Exodus kun gi tara tram thoida anum samna darka laibido khal ina padarke but the seventh day is the Sabbath of the Lord thy God hana tari ni shuba numit asina mapu ibungo Ishworgi pothaba numini masida Ishworgi ming yawre the Lord thy God haibase masina mahakim maming ni masida laire adugi makha tabadi nakhoi gi mungda laidibe mising nupa nupi minai nupa nupi sasan aduga saidang nun laidibe mi amda thabak soloi dobni haibsina makha taba verse ni aduga tram thidung parake for in 6 days the Lord made heaven and earth and the sea and all that in them is aduga numit tarungni da shona malem prithvi amusung samudra amusung makhoi gi manungda laidiba punama se semki and rested the 7th day aduga taret suba numit sida mahak pothaki haina Bible na hai wherefore the Lord blessed the Sabbath day maram masina ishona pothaba numit asibu bor bibiki masigi matung ina atuna khoni yengse khona ten da hare Ishworgi ming yawgare the Lord thy God haibasina Ishworgi ming lere ani shubda mahaki phamthon magi ming thon karino haiba matamda taibung malam pithibi asibu sembi bache mahangna sembi bane haina the Lord made heaven, earth, and the sea, and all that in them is. And hare, masina takpati, mahaki ming thondi kari no haba matam the creator. Haiti lai semba mapuni habse, masina tae. Aduga mahangna sasan tawribu mapam di karai tae hai matana masina hai. Heaven, sarga, and earth, and sea habsine. Aduna sarga haiti mahangna lairiba jagat sangsar, prithibi, samudra, ising lairiba pot khudima haidi jagat sangsara asibu mahangna sembi bnai se tai aduna mahangna sasan tawribu phamdi jagat sangsar punama asibuni sinawsa aduna masina khona pa khraba texting asidi khange Ishworgi chum sel haibase mahaki yathang mari shuba yathang asida yawi aduna masi yamna maru oi sinawsa aikona Ishworgi sillado khona chummado khona phangi haiba taragadi mahaki Sabbath ase akhona sena ngakadabani masigi maramda akhona phongdokpiba direct Revelation 7 gi 1 hai 7 gi chapter afsida akhona khangani Ishworgi chum number missing gi marakta mi kyam sum namgadagi habdugi maramda akhona nam masida phajna yawri adubu ngasidi matang sadabni madugi maramda de akhona naine jaroge nongma akhona Revelation danen amsung Revelation haiba Bible ki lari anishe matang manang naina rakpa adu phajana naine jarake aduna Revelation 7 gi 1 dagi na 4 dai shona Israel gi salai tarani thoidagi mi lakh amaga lising ni phumari chum nam ki hare haideba chum namba mi singa se mo kadai de ugeba Revelation taramari gi 1 dagi na 5 gi manung du ure haideba mi singa dudi kana no haiba matamda
ꯑꯩꯈꯣꯏꯅ Israel ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀꯅꯥꯕꯨ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯕꯨ ꯈꯪꯅꯩ Israel ꯊꯥꯏꯅꯒꯤ Israelꯁꯤꯡꯗꯨꯗꯤ ꯃꯈꯣꯏ ꯏꯁꯣꯔꯅ ꯆꯨꯖꯟ ꯅꯦꯁꯟ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯃꯔꯥꯅꯥꯏ ꯃꯤ ꯑꯃꯃꯝ ꯑꯣꯏꯅ ꯃꯈꯣꯏꯅ ꯏꯁꯣꯔ ꯊꯥꯖꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯟꯕꯤꯒꯅꯤ ꯖꯥꯇꯤ ꯑꯃ ꯑꯣꯏꯅꯗꯤ ꯃꯈꯣꯏꯁꯦ ꯏꯁꯣꯔꯅ ꯈꯟꯒꯠꯈꯤꯕ ꯖꯥꯇꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯖꯦꯝꯁ 1:1ꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯖꯥꯇꯤ 23 ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯏ ꯑꯗꯨꯒ Galatians 3:29ꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯕ꯭ꯔꯥꯍꯥꯝꯒꯤ ꯗꯥꯔꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯁꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅꯤ ꯍꯥꯏꯅ Galatians 3:29 if ye be Christ then ye are Abraham's seed 하이브니 and here's according to the promise 하나 바이블나 맥션 이 아두나 ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯔꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ Revelation 22ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯔꯒꯗ ꯆꯠꯄ ꯃꯇꯝꯗ ꯑꯅꯧꯕ ꯖꯦꯔꯨꯁꯥꯂꯦꯝ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯠ ꯒꯦꯠ 12 ꯂꯩ ꯍꯥꯏꯔꯤꯕ 12ꯗꯨꯗ 이스라엘ꯒꯤ ꯁꯂꯥꯏ 12ꯒꯤ ꯃꯃꯤꯡ ꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯊꯥꯏꯅ ꯃꯃꯥꯡꯒꯤ 이스라엘ꯒꯤ ꯃꯃꯤꯡꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯁꯔꯒꯗ ꯆꯪꯒꯅꯤ ꯍꯥꯏꯕ 12 ꯑꯗꯨꯗ ꯏꯔꯤꯕꯗꯨꯒꯤ ꯃꯃꯤꯡꯗꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯩꯅꯣ 12 ꯈꯥꯏꯗꯣꯛꯀꯅꯤ ꯃꯣꯏꯒꯤ ꯂꯝꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯏꯟꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜ ꯍꯥꯏꯔꯤꯕ 1,092,000 ꯑꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ 144,000 ꯑꯁꯤꯗꯤ ꯍꯤꯡꯅ ꯁꯔꯒꯗ ꯆꯠꯀꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯠꯃꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯅꯨꯃꯤꯠꯁꯦ ꯁꯦꯡꯅ ꯉꯥꯛꯀꯗꯕꯅꯤ ꯁꯕꯥꯠ ꯅꯨꯃꯤꯠ ꯁꯦꯡꯅ ꯉꯥꯛꯇꯕ ꯃꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯍꯤꯡꯅ ꯁꯔꯒ ꯆꯠꯄ ꯉꯝꯃꯣꯏ ꯍꯣꯏ ꯑꯩꯈꯣꯏꯅ ꯁꯔꯒ ꯆꯠꯀꯗꯕ ꯁꯤꯔꯒ ꯁꯔꯒ ꯆꯠꯀꯗꯕ ꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯅ ꯆꯠꯀꯗꯕ ꯃꯁꯤꯡꯗꯤ ꯑꯁꯤꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯅꯣꯡꯃ ꯐꯖꯅ ꯅꯩꯅꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯗ ꯇꯦꯛꯁ ꯀꯌꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯖꯦꯅꯦꯁꯤꯁ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟ ꯑꯃꯁꯨꯡ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗ ꯌꯦꯡꯕ ꯃꯇꯝꯗ ꯇꯦꯛꯁ 193 ꯌꯥꯎꯏ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯍꯥꯏꯅ ꯏꯕ ꯇꯦꯛꯁ ꯍꯥꯏꯁꯦ 193 ꯌꯥꯎꯏ ꯁꯤꯅꯥꯎꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯌꯥꯎꯕꯁꯦ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯆꯌꯣꯜꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯎꯕ ꯇꯦꯛꯁ ꯑꯁꯦ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯗ ꯁꯨꯞꯅꯇꯪꯒꯤ 9 ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ 9 ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯁꯤ ꯍꯥꯏꯔꯤꯕ 9 ꯑꯁꯤꯗ प्रभु जीशु क्रिस्तना सभा नुमित से नोमाइजिंग नुमितगी थांग नुमित होंदोकपसे यावबरा यावदबरा हाइबसे अखोइना मुतंग येंगमिनसे अखोइना मैथ्यू 19 गी अमदा आई मसीदी अनम मणिपुरदगी पाजरखे सिदा हाय अमाइसुं पोथाबा नुमित लोइरमदाइदा चयोनगी अहानबा नुमित हौरमदाइदा मागदालिनी मेरिम अमसुं अतोपा मेरिम अदुना मोंफम अदु येंगनाबा लाक्ले हाय मसीदी समसमना हाइबदि मखोइना यीशु ख्रिस्ट जे इराय नुमित सिरे अदुगा मखोइ मुंफमदा थमखरे थाउतैनि आइगी दमंग लाई हायना मसीगी टेक्सटना हाइरि मसीदा करिगुम्बा मखल अमतगी केनो तौइ हाइबा याउदि अमु अखोइना मखादा अमु येंगसे अखोइना मार्क 16 गी 2 दा अदुगा चयोनगी अहानबा नुमित यामना ngana मखोइना मोंफम ताना नुमित थोकपा मतुंगदा लाक्लामी सिजु चमसमे हुजिकिदुगा चप माने अमु अखोइना मखा ताबदा मु verse अखोइना 9 दा अमु येंगसे अमसुंग चयोनगी अहानबा नुमित ngana इबुंगोना हिंगलाबदा भूत तरेपु इबुंगोना तांथोक पीखिबा मगदालिनीगी मेरियमदा हाना उहल्ले है मसिना verse 9 सने ताकपुदी केनो जीसु क्रिस्टना अहानबा नुमित हिंकलबा मतुंगदा कनादा इहान हाना उठकिगे हाबदा मगदालिनीगी मेरी हाइदि मेरियम हाइना कौनबा अदुदा महाक्सिन अहानबा सक उठकी हाइना मसिगी टेक्ससन चाले मसिदा करिगुम्बा मखल अमतगी होंथोकपा लेते अखोइना मथंगदा अमु येंगसे अहम सुबा टेक्स अहानबा अनिसुबा अहम सुबा मरी सुबा टेक्सदा अखोइना अमु येंगसे अखोइना लुक 12 गी अहानबा तमसुंग चयोनगी अहानबा नुमिता अयु ngana मखोइना थौरांग लांखरबा मनम नुंगसिबा पोट अदु पुरक्तना मोंफम ताना लाक्ले है मसिदी अखोइना सिना हाइरिसे करिगनो हाइदि मखोइना प्रभु जीशु क्रिस्ट तो सिरे अदुना मागी सिबगी तोबम थोकपा हाइबदी मनम नुंगसिबा थावदो नोइ हाइना लाखोनि हाइसे मसिना मु हाइरि अदुगा मथंगी टेक्सटा अखोइना मु येंगसे मथंगी टेक्स होजि अखोइना टेक्स क्या सुगरे हाइबदा अम्मा
ani ahum mari sugre khona manga suba text ta khona manga suba John kungi amada khona mu jengse John kungi amada John kungi amasung chayon gi ahaba numita ayu nganna mamlingai da Magdalini merem na mungpham tana lakpada mungpham dagi nung ado lokthokhiba urame base tu icham chanai mana lai Mary lai khona Mary na lakum Mary Magdalena lai lakum matanda mungpham do khona kaitu khe matanda hangdokuna lairabada theglai sina manga suba adu taruk suba sina verse haidiba sigi verse 19 da maram aduna chayon gi ahaba numit adugi numidang oirabada aduga jihudi singbu kibagi maramna sebok singna leiba mafum adugi thong punama lon khrabada jisuna langbi nangchilaktuna makhoi gi mayaida leblare amsum makhoi da hai na khoi da inthab oshino hai masigi trampana sina irai laina haidi bidigi athadi karino hai kanda Jisu Krista na sikraba matungda makhoi kibana jihudi sina makhoi bo hatpi gidarna kituna makhoi lolami adu matanda Jisu Krista makhoi marakta ulli haina masigi text sina hari masina Sabbath ki maramda amata haiba nate masina akoina taruk suba lere aduga makoina tare suba text ado khoi mu yeng ase sina pakon satpa singi thabak x20 gi koina verse kaino da yeng lase x20 gi verse 1 da amasung ninaba adu tolabam ko x John x20 7 da tareta sorry napini amasung chayon gi ahaba numita aikoina tal thugai nanaba dinarabada polna hayeng sandoke ninglabada makhoibu tambi thakpiduna mahaki wangangba du ahing nungya yoromi hai masina takpuje kaino pol mathangi numta masat khadare aduna makhoije dinarame dinaba masanda makhoina tan thugai duna charame hoi misna hai tan thugai ba masina losa phat pangthokuni na hai ado madugi wafum dinate khoina yengo hana pabum tande khudingi makhoi x pandup 2 3 da khoina 1 2 3 da khoina paba matana khangni sebok singna Jisu Krishna sikram mathang gi de makhoina khuding yum da chalaga makhoina tan thu gai dana saba gi thabuk ke toy masina tan thu gai dana jamina radi khoina numajinum ta isho khurame natra saban nya ai habi gi wafum do masida leite aduga aroiba text amu yengase masina nipan suba aroiba ne masina 1 Corinthians 16 gi 2 da ai pajarake sida juga aina lakpa matam aduda sankhai leitana naba nakhoina magi tongchaba matungina chayongi ahan ban numita mi khudingna makhutta sel tungchinduna thamsanu hai masina tai dire masidi cham masina kaino kande matam aduda Jerusalem da chaktang bathomi hairiba aduna mahana bolna chas khuding diki paisa khairaga Jerusalem gi awana ta habisina ausina bateng pang ngai gi dama mana haibni aduna mana haiji kaino kanda mana lakpo matamda paisa do khaina diningai gi chayon gi abanumta mokoi shona bo pibegi matuna hairiba paisa sindo khomjalaga mokoi na piba ngam basindo khomjalaga thamam haibni masida worship to bigi matang khari su yaude moina paisa do khomjana ba hai haina masida worship ne hai masin te sinaw jata sengna bible da sabada se kristana aduga mai sebok sina sabada se chayon gi aroiba numit koina tareni suba numit gi ahaba numit haibdi nomajin numit hongdoki haiba taragadi karigi da mo bible da iram loidabina madu soidna iram bunthoi madu ide masina takpadi masi hongdokpa leite haibse koina ma action na koida tai koina ningsinggadabdi masini aduga saba numit asi kanana hongdokibno haina bible da ibra haibse yengse koina Daniel 7:25 da kimatung ina mana kaidoge haiba matamda kanana Sabbath ase hongdokibno haiba matamda apikba machi macha haibane masina hongdoke the little hole haine masina hongdokibne koina mathangi topic ta hariba sigi mathangda koina Daniel chapter 7 inagani adugi maranda masigi apikba machi se kanana haibse koina matamda da santokna magi characteristic magi magun sing mangonda legida gun sing to patna ai naina jarage ngasigi ne matam laitabnina adum apikba macha adu kanana haibda andum hajarake hairiba apikpa masa adu di kanano kada Roman Catholic Church nai masi papesi haibdi Roman Catholic Church organization asibu khangnai makoina sabanumit ase tareni suba numitagi ahaba numita hongdokhibini habse makoina adam makoi masana yajai makoina haijai koi yengse akoi makoigi sos Peter German haiba Doctrine and Catechism
1957 edition page 50 the mana sumna hai ai paraki English ta adugo Manipur da mo hata handajarke. We observe Sunday instead of Saturday because the Catholic Church transferred the solemnity from Saturday to Sunday. Manipur da aikoina thangja numit ki mahuta nomaijing numita oina ngai maramdi Catholic Church na masi ngakpagi numit ase thangja numitagi nomaijing numita onthokibni masi ayekshena masi da mu haire aduga khone yenge Catholic Universe Bulletin August 14 1942 ki page mari da mu haire ai mu English pa jake. The church changed the observance of the Sabbath to Sunday by the right of the divine infallible authority given to her by her founder Jesus Christ. The Protestant, claiming the Bible to be the only guide of faith, has no warrant for observing Sunday. In this matter, the Seventh-day Adventist is the only consistent Protestant. Manipur da masiga athan dosar ke Catholic Church pu lingkhat ki ba Jisu Christ na piba asoiba yaudreba angamba sakti Ishworgi oiba hakki mapana church na sabar ase thangja numitagi numaijing numita hongdokhi Bible na thajabagi amata ngaireba lamjing lairini haina haijariba Protestant na numaijing numit ngakpagi ayaba pibase amata laite hiram asidadi asigi matangdadi Seventh-day Adventist singna lengdraba Protestani aduna masigi matungna su koina khange maduri Catholic Church na habidi hongdokhibani habse yam mekshang sinau thang masigi marakta ju text amna le adubu atuna khoina hayang matang chaba matamda khoina nainazarake asigi de adugo Protestant nu singna su khoina nomaijin numit habse kaitoge hamtada Ishworgi saba nate Ishworgi saba sidi thangin numitani habse haiba text khoina quotation yam le adubu ngasigi ni matam laitabana maram oidana khoina picture roga hayang matang chaba matamda khoina makhatana nainarkuda khoina yengche saba numit ngakpasi ngakning ban numit amada hekta ngakpa yabra habje khoina yengbe ye sinau sang yade shono hongi dabne saba numit se khoina ngakning ban numit amada hekta ngakpa ye madu yade adu yaragadi khoju khoino India gi firana se khoina hongdokning ama hekta hongdokpa yabra habje khoina hangse masi ke no da yadabne aduna saba numit se ishor pi gi ba saba numit ma na leishemba mapuni khoina hingnibse ma na sembi wigi leidin haina sukemati boroi ba ishona su bor pi kraba numit asibu hekta hongdokpa yade machinaw sa masi khoina ningsingje ishona numit taren gi manunda kwai bor pi ba numit ti kari no haba matamda taren isuba numit se ishona bor pi re ishona su sengdok pi aduga pothabi habani aduga ahaba numit se ishona kaidong da su bor pi de bor pi be pi habagi text amata na khoina phangwa aduga ahaba numit asina sabat numit oire Christian singi sabat ne habje masi kaidong yauroi masi Roman Catholic na sem khibani aduga khogi Roman Catholic na prithibi da sasan tawring matunda prithibi asin namsanduna thamlaga mokoi mi ne semba ain sing adu semani aduna ipa ipo sina sum masi sabani khanduna ngakhiba mi yam yaukhi mokoi na khangda duna ngakhi haiduna so khanglaba khoina di ngakpagi mathau tade aduna yengche khoina wayan jathang puna mangalaga amatang sabanu mese thugaibda kari kaige habse khoi mu yengche James 2 gi 10 hai wayan jathang loina ngalaga amatang thugaibse jathang loina thugaibaga manai sinawsa James 2 gi 10 action hai aduna haibdi shogi jathang je ama thugaibda loin thugai haibani aduna khoina yade sabanu mese nomai jingni khanduna shengna khoina khangdaduna ngakhiba miyosing adu ishona sagada pubiroidra habsini mina yamna hangnaba question je hoi isnawsa James 4 gi 17 matungna Bible da hai asumba du khangaga tawdaba mising da pap lay adubu asumba khangdana tawkiba mising adu di pap lay te hai x 33 ki kontra da asumna hai khoina khangdaba matamdri ishona mitto uisan bi hai haidi khoina khangdaba matamdri pap lay te khangdana tawbuda di pap lay te aduga John 9 gi 41 da hai asida swai Jesus Krishna Jesus said unto them Jesus no khoi harame if you are blind na khoi mitang bataram you should have no sin na khoi pap lai moi but now ye see we see adu hauchi ti na khoina ure hai therefore your sin remain maram aduna na khoi gi pap adu leire hai sinausa khoina khangdana tawbudi ishona khoida pap ne haina singthana bi de khangdana tawbu pap khuding da ni di Prabhu Jesus na pubi aduga khoina khangna tawbu pap ti ishona yade asumba khanga khoina indragadi
ꯑꯩꯈꯣꯏꯅ ꯄꯥꯕ ꯑꯗꯨ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯏꯁꯣꯔꯒꯤ ꯁꯕꯥ ꯅꯨꯃꯤꯠ ꯈꯪꯗꯅ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡ ꯐꯥꯎꯕ ꯇꯥꯗꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯏꯁꯣꯔ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯄ꯭ꯔꯀꯤꯇꯤꯗ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯗꯨꯅ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅ ꯋꯥꯌꯦꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕ ꯏꯁꯣꯔ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯜ ꯍꯩꯕ ꯏꯁꯣꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯎꯠꯄꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯣꯁꯦꯁꯟ ꯃꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯁꯕꯥ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯁꯕꯥꯠꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯌꯥꯝꯅ ꯊꯥꯈꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨꯁꯨ ꯀꯟꯕꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯁꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯒꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯤ ꯌꯦꯡꯒꯦ ꯑꯗꯨꯅ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯕ 13:7-10 ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯁꯥ ꯑꯗꯨꯕꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯨꯔꯇꯤꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯅꯠꯇ꯭ꯔꯒ ꯃꯈꯨꯠꯇ ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯐꯪꯂꯕꯗꯤ ꯃꯍꯥꯛꯁꯨ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯒꯤ ꯇꯦꯡꯒꯣꯠꯇ ꯌꯥꯅꯗꯅ ꯂꯥꯡꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯒꯤ ꯌꯨ ꯑꯗꯨ ꯊꯛꯀꯅꯤ ꯃꯍꯥꯛꯄꯨ ꯃꯩꯅ ꯑꯃꯁꯨꯡ ꯒꯟꯙꯨꯞꯅ ꯑꯁꯦꯡꯕ ꯁꯔꯒꯗꯨꯁꯤꯡꯒꯤ ꯑꯃꯗꯤ ꯌꯥꯎ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯋꯥꯍꯟꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯤꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯁꯥꯏꯟ ꯑꯗꯨ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯁꯥꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯑꯄꯤꯛꯄ ꯃꯆꯤ ꯑꯗꯨꯒ ꯃꯥꯟꯅꯩ ꯃꯁꯤ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯆꯔꯆꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯝ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯈꯨꯗꯝꯗꯤ ꯁꯤꯜꯅ ꯏꯁꯣꯔꯒꯤ ꯈꯨꯗꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯥ ꯑꯁꯤ ꯀꯩꯅꯣ ꯑꯦꯟꯇꯤꯈ꯭ꯔꯥꯏꯁꯅꯤ ꯃꯥꯒꯤ ꯈꯨꯗꯝꯗꯤ ꯀꯩꯅꯣ ꯁꯕꯥꯠ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯕꯥꯠ ꯅꯨꯃꯤꯠꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯑꯗꯨꯅ ꯆꯌꯣꯜꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯃꯁꯤ ꯁꯥꯗꯨꯒꯤ ꯈꯨꯗꯝ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯃꯈꯥ ꯇꯥꯕꯗ ꯅꯩꯅꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯇꯝ ꯂꯩꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗ ꯑꯃꯦꯔꯤꯀꯥꯗ ꯍꯥꯟꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯉꯥꯛꯅꯤꯉꯥꯏꯒꯤ ꯑꯥꯏꯟ ꯁꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯄ꯭ꯔꯣꯇꯦꯁꯟ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯁꯦꯡꯅ ꯉꯥꯛꯂꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯒꯗꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯑꯁꯤꯁꯨ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯂꯨꯆꯤꯡꯕ ꯄꯣꯞ ꯐ꯭ꯔꯥꯟꯁꯤꯁꯅ ꯃꯥꯒꯤ ꯏꯟꯁꯤꯀ꯭ꯂꯦꯀꯦꯟꯗ ꯍꯥꯏꯔꯤꯕꯅꯤꯀꯣ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯆꯦꯟꯖ ꯑꯁꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯨꯁꯟꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯥꯏ ꯑꯗꯨꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯦ ꯑꯃꯦꯔꯤꯀꯥꯗ ꯍꯥꯟꯅ ꯆꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯑꯥꯏꯟ ꯑꯃ ꯁꯦꯝꯒꯅꯤ ꯁꯤ ꯁꯦꯝꯗꯨꯒꯤ ꯉꯥꯏꯗꯨꯅꯇ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯥꯏꯟ ꯆꯠꯅꯔꯛꯀꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯔꯨꯝꯃꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯝꯐꯨꯗ ꯁꯤꯖꯤꯟꯅꯔꯛꯄ ꯃꯇꯝꯗ ꯁꯥꯗꯨꯒꯤ ꯈꯨꯗꯝ ꯐꯪꯂꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯉꯥꯛꯂꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯁꯥꯗꯨꯒꯤ ꯈꯨꯗꯝ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯕꯒꯤ ꯃꯇꯨꯡ ꯂꯩꯕ ꯌꯣꯟꯕꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯔꯦꯚꯦꯂꯦꯁꯟ 13ꯗ ꯂꯩꯕ ꯌꯣꯟꯕ ꯀꯅꯥꯝꯇ ꯌꯥꯔꯣꯏ ꯁꯥꯁꯤꯒꯤ ꯈꯨꯗꯝꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯅ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯁꯦ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛ ꯂꯨꯆꯤꯡꯕꯅ ꯋꯥꯟ ꯋꯥꯔꯜ ꯒꯕꯔꯟꯃꯦꯟ ꯁꯦꯝꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯠ ꯂꯩꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗꯁꯨ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯆꯠꯅꯔꯤ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯎꯅꯔꯤ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ATM ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅ ꯄꯨꯊꯣꯛꯅꯔꯤ ꯃꯁꯤ ꯄꯣꯠ ꯂꯩꯕ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯔꯗ ꯄꯩꯁꯥ ꯄꯨꯗ꯭ꯔꯁꯨ ꯀꯥꯔꯗ ꯌꯥꯎꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯈꯨꯗꯤꯡꯃꯛ ꯁꯩꯇꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯁꯔꯀꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯁꯕꯥꯠ ꯁꯦꯡꯅ ꯉꯥꯛꯄ ꯃꯤꯁꯤꯡꯕꯨ 13ꯁꯨꯕꯁꯤꯡ ꯉꯥꯛꯄ ꯃꯤꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯅꯤꯡꯉꯥꯏꯒꯤ ꯌꯥꯊꯪ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯊꯤꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗꯗꯤ ꯏꯁꯣꯔꯒꯤ ꯊꯥꯡꯒꯤ ꯅꯨꯃꯤꯠ ꯉꯥꯛꯄ 7th Day Adventistꯁꯤꯡꯕꯨ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯑꯆꯨꯝꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯎ ꯑꯃ ꯍꯥꯏꯕꯗ ꯏꯟꯇꯔꯅꯦꯠ ꯈꯕꯔ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯂꯥꯏꯅ ꯁꯟꯗꯣꯛꯄ ꯌꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯆꯨꯝꯕꯁꯦ ꯈꯪꯅꯤ ꯑꯆꯨꯝꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯔꯒꯗ ꯄꯨꯕꯤꯒꯅꯤ ꯑꯗꯨꯒ ꯏꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯔꯣꯛꯇ ꯃꯩꯒꯤ ꯀꯣꯝꯗ ꯆꯥꯛꯀꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯍꯌꯦꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯅꯩꯅꯁꯤ ꯑꯩꯈꯣꯏꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗꯕꯅꯤꯅ ꯉꯁꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯈꯣꯏ ꯈꯪꯉꯨ ꯅꯈꯣꯏꯅ ꯍꯦꯟꯅ ꯑꯆꯨꯝꯕ ꯈꯪꯅꯤꯡꯂꯒꯗꯤ ꯑꯩꯒꯤ ꯅꯝꯕꯔ 8787640838ꯗ ꯅꯈꯣꯏꯅ ꯇꯦꯛꯁ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯈꯣꯏꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯇꯥꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯅ ꯑꯣꯏꯁꯤꯟ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯦ ꯍꯧꯖꯤꯛ ꯕꯥꯏꯕꯜꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯩꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯒꯤ ꯂꯦꯡꯗ꯭ꯔꯕ ꯍꯣꯡꯗ꯭ꯔꯕ ꯄꯣꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ 7th ꯁꯨꯕ 7th Day ꯁꯕꯥꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯂꯦ ꯏꯆꯤꯟꯅꯥꯎꯆꯥ ꯅꯈꯣꯏꯁꯨ ꯅꯈꯣꯏ ꯅꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ 7th ꯁꯨꯕ ꯅꯨꯃꯤꯠꯁꯤꯅ ꯏꯁꯣꯔꯒꯤ ꯄꯣꯊꯥꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯈꯜꯂꯦ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯦ ꯍꯥꯏꯅ ꯅꯤꯡꯂꯒꯗꯤ ꯅꯍꯥꯛꯅ ꯃꯁꯤꯕꯨ
soidana loksalamgani habse thajai prathana tause sagada lebi paisho na poina letana thagachare aikoina numi humni asida na ki asengba pothaba numi adugi maramda aikoina nainakre aikoina nainakraba khudung masida thawai sangmana singbiduna loina khangan biu nainakraba sig matuna tanin suba numit asina aikoina pothakadaba numini chayongi amba numit asida aikoina pothakadaba numina te mina semba Catholic na semba aini habsing maramda nainakre takram pung khudim tana ki mapana da bolo da pinabiu Prabhu Jesu Christa ki minda khurumdari amen koina mathangi numita di koina Daniel chapter 7 adu gi maramda koina nanase numit adu yogri phawbudi koina kainarase shona bo pi boishno amen